Good morning mayam. Tang 15 November-dagi khang-ing-ingba hore 2025 ki oina ahanba bonfire. This is 2025 welcome tauba oina winter subu ahanbagi mai tikpa kaya da nungai khrabano. Kumsise December January kamaina kayamuk ingadra haiba tamba ngamdre. Adubu hujik November date 15 dagi khang-ing-ingba hore maram aduna mayam sem saraga leirasi tamba ngamde kayamuk ingadra kayamuk kamai tawgani haibase yamna ingadaw male. Scientist hoina haibagumna chahi gi hena inglakpa chahi hena sarakpa haibadu oigadaw male. Icha nupasu nahan Saturday dagi naraga leirame sansa chabadagi Saturday do mapu hoi laujaiba dada sansa si tap tana thitpadagi maasi tonsel tawraga school chatpa ngamdre khara pharakre. Masu next week dagi final exam hauragani maram aduna chaba thakpada cheksinse chaba thakpadani loinmuk laina thorakpase laina mapandagi laaga malaria haiba typhoid haiba mapandagi nungsilalaga pakpa nate adubu aikoina hapchinba khoigi chinjak dagi olakpa ngaktani maram aduna chaba thakpase cheksinse. Hujiki khoi yum hek thangnabada yengu paliba khoigi londadi bepui kaubani si yamna tholaga hawbani. Sigi hek manakta leiribasi moringa manase si miracle tree haina su khangnabani. Masida phangliba vitamins iron minerals ti hainangai leitana yamna mioibada kanaba phangba si charnitigi nang chaba ngamlagadi yamna hakchang phaba midu oigani laina dagi yamna mana ngakthokpa ngambani. Adudagi hujik si marok su leire marok pambisu haubani adudagi awathabi su pangadaure hujik satle adubu si alaba male pangadaw mandre. Aduga sigi hek thangnabada yengo sigi hidakse yamna khaba aduga lok laihauda yamna kanaba thainadi ipa ipusingna masibu pharmacy gi hidak oina sinarambani. Matamdudadi ikhoi lok laihausi si khoi higa tawraga totlaga angangsingdu pithakpa kandadi yamna phabani. Sigi bonfire se kayada nungai khrani yengo aduga sigi u marok su pali muka si hek manakta yengo haikru pambi su lei haikru gi pambi manakta khoigi u marok su pali adudagi si haikru si hujik loinmak amuk kenga tawre nitigi tarakpani. Masai ajukta aina ngahaktang khunbada yengo si mayam si tarambani yamna hawkhra potne si haikru sidi hainangai leite sidigi hawba haikru di leiramgadaw mande. Adudagi anisuba aikoina ngasai bepui haiba aikoigi syntax 1000 liter hek manakta yengo si sina tonganbani. Sigisu sidi liragadi chaba hawtabani nauringaida chagadawani. Sigi maningdadi yamna komla leiri pungdon leiri adudagi limbu su mayam leiri dunga sidi swaida tensilase